Hello. Ai lấy cái nó thôi lấy khối hóa lấy. From a sea, Quiggy Kumba Irong, a Yambem Kuluptani Village from a sea Quiggy Narang, Kumba to the sea, Kumu to the bring the paring Gamo in a lady Bakwigi, Pascom, Kumba Irong Paton, the Kumba to the Turban Karapanamaram or Raga Quiggy, Ising a say, Sukimatic itself can center upon a maram or Raga Quiggy Huji, Yambem Kulupta Lady Bazaga Shishu. Ising tumbaja askumati hengalakre sida sunatana akhoi kano sida ising asina kayam sohan lake hawado khoi yambe kulta leiba khoi yum ayamba ising thunjangkre amadi asida sunatana aigi head nakana leiba khoi khajileba sina khoi nga farm tawoi dina khoi nga farm asi nga sing ase khoi kano sing sina farm pu sing asina thokidana ba haidon hapa kan bai mami dene se uri ase ising isaw asina asum hengalapana maram odaga akhoi kano sing Perja kaya ama kugi toring manak na pura lagi ba kugi toring toba manak na pura lagi ba perja kaya ama ising shaw sinamam or awab kaya ama mayuk na dala aduma klakli hujuk koi na lejiren pa masita su aduma uri kugi yung kaya ama kui ising shaw mana maram or ga kugi karosing pam se lagi ba kugi miyam sing mas hapagadam jaga kaya ada mafam hongtok tuna lagi hujuk koi da phangba jaga sidagi khoi miyam sina phobira pe matung inadi ngarang kai ba kongba irong patun gi jaga si khoi gi men na ba kana di honari khoi gi direct men ba mak ba direct 100% men bang me have du makti oidri hirama si matang da paudam jari ba suna sampai khumba mangang ilitibi news basiko